ngasi numida waram phongkhiba tungan manipuri se phongsing amasum thokiba thawdo wathoksingdagi maru oibi I pausing miyamna thamjagi ahanbada panam pausi digi lakusaraga one nation one election Modi cabinet na ayaba pikre Lok Sabha amadi assembly election matam amatada pangthokadawri Leba asigi hanigi president Ramnath Kovind na lusingba awangbo thaki committee na one nation one election ga mari lenan pikhalakpa report Modi cabinet na ngasi ayaba pikre panam pausi digi lakusaraga agency ki pauna hai leba asigi oina Lok Sabha mikhal amasum state ki general assembly mikhal apiba matam ama khaktara pangthoknaba hanigi president Ramnath Kovind na lusingba awangbo thaki committee na recommend tarokhiba report ama ngasi union cabinet na ayaba pikhibane committee ki report adu handak sahi gi March thada pikhalakibane one nation one election gi sena lising taragani pan satru ka kunga taruk panba awangba thaki committee ki report adu sahi sigi March thada president Draupadi Murmu pikhalakibane report adu gi matungina one nation one election gi matangda political party nifu ga taret makhoi gi mot pirak ga loinana political party kuntragani thoina matam amatada mikhal pangthokpigi apam phungdok ngarkhi loinana newspaper notice haptuna leba asigi miyamna su makhoi gi mot pirakna ba khanganbada miyoi lising kun ga mathoi ga sangwa ga yang khai nipana makhoi gi mot pirak pa loinana sada marfuna one nation one election apam thamlakhi leba asida kumja english nga mag samapan ga yang khai ga mathoi digi english nga mag samapan ga khumfu ga teret fawba Lok Sabha amasum assembly mikhal matam amata pangthoklamki Ramnath Kovind lusingba high level committee ki recommendation aduda one nation one election leba sida phase ani de implement tawna ba yawri ahanba phase da Lok Sabha amasum assembly election matam amatada pangthokpa ani suba phase da general election pangthokraba numit chamani gi manungda local body gi panchayat amadi municipality mikhal pangthokani mikhal khudingwaki oina common electoral roll oigani implementation group amadi linkhatna basu recommendation aduda pali mamang sai english ngani ga kun ga humdoi gi september ani da linkhat khiba hanagi president Ramnath Kovind lusingba committee aduda hanagi leba sigi chief justice oramba mioi manga Maru oiba high court singi hanagi chief justice taragani thuamadi hanagi chief election commissioner CEC mari yauri Prime Minister Narendra Modi na share lawduna ngasi phamkhiba union cabinet mifamna lawkhiba atai maru oiba warep singi kumza english ngani ga kungani pan phawbuda planet Venus da khongdaga da spacecraft ama India Space and Research Organization ISRO na develop tawba duga mission asigi damak center na lupa crore lising amaga saniga kuntraga taruk earmark tawduna thambaga loinana lupa crore sani pan kungani pan spacecraft sabra seasonamani gaganyaan scope hena sakthokuna Bharatiya Antarctic Station haiba space station ama semganaba cabinet na ayaba pikhi Chandrayaan 3 na mai pakna thagi South Pole yobang amkraba matung mission Chandrayaan 4 paikhatnaba cabinet na ayaba pikhiba loinana masigi damak lupa crore lisingani ga samaga mari earmark tawba madi tha kunthra ga taruki manungna mission asi mai pakna lusin bahaina subare blokhi cabinet mi phamna ningtham lauroki damak phosphatic amasum potassic fertilizer da lupa crore lising kun ga manga ga samri ga humdra ga manga subsidy pi na basu ya pike loinana pradhan mantri anadata aye sanrakshan abhiyan PM asa scheme khata na sathabada su ya pike cabinet mi phamaduna Department of Biotechnology ki maru oibi scheme ani amat oina biotechnology research innovation and entrepreneurship development bio red haina bio manufacturing and biofoundry kauba anoba component ama loinana punsin badasu ayapa pikhi ngasigi cabinet mi phamaduna leba sigi tribal miyam gi gefa thorang gi damang lupa crore lising humdra ga mapanga sama gi yankhai ga turuk sanga daba pradhan mantri janjatiya unat gram abhiyan ayapa pikre thorang as center na lupa crore lising yankhai ga taruk ka sahum kunthra gumde putholaga state na lupa crore lising kun ga nithoi ga sani pan ga kun ga humdoi puthokadabani thorang asina khungang lising humfu ga humdoi gi tribal crore manga henbada khudong saba phangani laiba asida animations visual effect gaming comics amadi extended reality de khumang section mangamna National Center for Excellence linkhat padasu ayawa pikhi haina pausida makhata na pali atopa pawmana kanglai paki maira digi lakhusaraga singi district mobile unit tare tampaki dana taraga mapan hangdoktuna ahong bamamal sana thanabagi polam sing fangan bawkre
Manipur thokliba irang asina maram oiraga potchagi mamal wangkhalakpa asigi yengduna Manipur laingaki Consumers Affairs and Public Distribution Department na miyamna sana thanaba polam kya ahong mamal fanganabigi thabak lokhalakpa loinana Mobile Cell Unit taraga mapan Manipur tampaki maphamsing hangdoktuna ahong mamalda phangan bawkre Manipur laingana lokhalakliba thaurang asigi am oina miyamna tangai fadana fangangadoriba polam singaduri alu telhau hawai thum asa thawa madi sehni Hairiba polam singasi haukiba September taragani thudigi hauna Mobile Cell Unit taraga mapan hangdoktuna fangan bawkrabane Mobile Cell taraga mapan hangdokliba mafam singaduri Koirambal kaithel Kakwa kaithel lamrong kaithel lamlai kaithel lamphel sana kaithel kongba kaithel moirang kaithel ningthakong kaithel Bisnupur kaithel kaksing kaithel wabagai kaithel yeripo kaithel Waikhong kaithel amadi lilong kaithel singwa mafam singasini Marsitanatana Zariba Mamadi Susampu District Singasiki District Headquarters in the Ladiba Kaitel Singasu Mobile Unit Cell Sing Hangdoktuna Sana Tanaba Polam Singasi Ahong Mamalda Pangan Bahorihana Manipolenga ki E Pauki Lusing Am Oidiba Director of Information and Public Relations IPR Nahidi Sirolosigi Matungina Manipur Singi District Sing Haibadi Shanapati Kangpokpi Kamzong None Tengnopal Amadi Tamengnong District Sing Badasu Ngashidagi Mobile Unit Taret Hangdoktuna Polam Singasi Miyamna Fangan Bahore Haidenesu Paushida Makhatana Safungdorakli Atopa Paumana YouTube amadi social media ki khutang na thaudo amagi pau miyam ni yohan gi hairabadi adom gi details sing mari lainabada pigadabani IPR Meghalaya Karigumba adom na miyamna karigumba makhalamagi pausing yohan meaning batarabadi adom na seasonary ba platform singadu mari lainaba singda register tawa mathau tare Meghalaya lenga na lakholakliba khongthang amada khudam ama oina adom na YouTube ki khuthang da thaudo amagi pau miyamna yohan gi harabadi adom gi ming laifam loinana atai mari lainaba details sing Meghalaya gi Information and Public Relations Department na hana sungsoi soidana pisin gadabani Hairi Hiramasuki Matang Meghalaya gi IPR Department notification mathokre Hairiba khongthang singasi Meghalaya Public Communication Policy 2024 gi makhada miyamda asumba pau yohanabi gi panamdan hairi Anobo khongthang asigi manungsana Meghalaya gi DIPR hana impanel tawdaba natragana accredited card holder natabasingna makoi gi details singa konana DIPR gi office registration tawgadabani hairi karigumba hairiba singa si tawdana miwe amatana social media gi khuthangda paw amata share tawba yaroi hairi karigumba thengnarabde makoi singa dugi mathata logweba akan mathabak lakholagan hanesu Meghalaya government gi mekedi gi khangalakli Makasa tharak poina kangla pawdi gi topa pawmana khulngak pusuna khulngak tuna lehoraga aikhoi puna Delhi da satlaga khongjang sangsinbagi tangai fadaba lakli sei khudingi pangtholaga lakpa khongjam torel langban haisoi katpigi tharamadunga si khongjom war memorial trust amadi diamond radio ani na silaga pangthokre kunthraga mathoi suba langban haisoi katpigi tharamadura sarugya khiba miyamna khongjom torel hailei katlaba matung langban chara tangki thawramaduga mari leina trust asigi president oiri bahanagi minister M Himanta na hai Maraiba ki damak thawaina ponta pikraba athawbusungi mafamda langban chara tambagi thawramasi sei khudingi pangthoktuna lakli thawramasi pangthokpagi maruiba panamdi matamdugi athawbu ipai pusungi mathawna maringjeladu masa masu oiriba ngasigi mirol aikhoina khudung inba ngamnaba madi ikai khumna butpani haujik thokliba Manipur gi lalasi mairikpidagi maijawbi horakpa haibadu oire lalasi matam sana lakshanba ngamhogdaba maramna ngasidi thokliba lalasi fare Manipur hawribi ihawasi center kariguma makalamatagi akanba safu pibigi mami taraktaba maramna aikhoina sangshilibi ihawasi handokpa mathau tare matang sida khulngak pasingna khulngak tuna lehoraga aikhoi puna Delhi da satlaga khongjang jangsinbagi tangai fadaba lakli haina makna makha tana phongtokhi Amaramda Wangkai Mairaba Memorial Trust amasum Ningthemsa Ningsinglupna Anglo Manipuri Lanjau da saruk yakiba athawbusungi mafamda langban thagi haisoi katpigi thoramasi khongjom tengol laikai gi khongjom torel pangthokre hari atopa pawmana mairoi singbu lana lamjingduna khulai ona sijanabigano suk Student Union of Kanglaipak Suk Sapong Lakiba Sahi Taraga Humdo Shurakpag Iroinana Ngasi Mahiri Lup Asigi Wangkaida Liba Mayai Loisangda Foundation Degi Thorom Pangtokre Thauramaduga Madi Lainana Suki President Dana Kumaning Thousand Hai
ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯃꯔꯛꯁꯤꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯂꯩꯔꯤ ꯃꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯅ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯅꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯁꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯑꯣꯏꯟꯁꯤꯡꯗ ꯍꯦꯛꯇꯃꯛ ꯈꯣꯡꯖꯪꯅ ꯌꯧꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯁꯤ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯐꯝ ꯑꯅꯤꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯦꯞꯇꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯆꯥꯅꯨꯡ ꯑꯃꯁꯨꯡ ꯖꯥꯎꯂꯦꯟ ꯈꯨꯜꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯃꯦꯠ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ SLR ꯅꯣꯡꯃꯩ ꯃꯦꯒꯖꯤꯟ ꯑꯃ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 12 ꯂꯣꯀꯦꯜ ꯃꯦꯠ ꯁꯦꯜ ꯂꯣꯟꯆꯠ ꯑꯃ ꯑꯃꯗꯤ ꯕꯦꯇꯔꯤ ꯌꯥꯎꯗꯕ ꯕꯥꯎꯐꯦꯡ ꯋꯦꯌꯔꯂꯦꯁ ꯁꯦꯠ ꯑꯃꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯒꯣꯖꯟ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 48 ꯑꯃꯁꯨꯡ 49ꯒꯤ ꯃꯔꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯄꯤꯁꯇꯣꯜ ꯑꯃ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯒ꯭ꯔꯦꯅꯦꯗ इग्नाइटर अमा लोकल मेट मोटर अहम कापी यारिब नोंमै मरु मरि अमदि बुलेट प्रूफ जैकेट अनिनि हाइरि लोइसलकपुन सोशल मीडिया साइट ओइरिबा फेसबुक ता कोरोंगानबा खुमन फोंदोरप वाफम खरा मैतै सि पुनसिनबदि हाइते थुगाइबदि याम हाइ पिख्रब तंपाकसिदा तारिबा मैतै से पुंग अनि फाना गरि थफम लैबा नति मसिदा अमुक लवाइ इम्फालना अमुक खनबा दुगी खुलदुदी अदुनी अदानी कायना कारेमनबा जरी मैतै कासार मैतै कायना नोकनबा थुगाइबदि फजन हाइ हाइबा वाफम फोंदोरकलि